Jiri Turel gi torban ningkhaiduna lam ekar taraga mangarom Assam gi oikhidore. Assam amasung Manipur gi lonaba ngamkhaida cheliba Jiri Turel gi lairai nongju tha matamda yamna toina ningkhaiduna Assam lomda tension khibagi thokdok ase yamna toina thokle. Ngasi nong manini gi mamangda Manipur gi ngamkhai manungda Jiri Turel torban da khundariba Kamranga Muslim khulgi lam ekar taraga manga ichelna chenthakiduna Assam gi nakal da pusin khiduna Manipur gi lam yamna chauna mangjaba oire. Hai riba lam gi saruk ase Assam gi oikhigedore hai reng. Jiri Turel gi leirai ningkhairakpa asida Turel maya da khundariba Jiri bam gi Samu Punbi, Dibong, Kalingar, Lalpane, Lating Khan, Bhutan Khan amade Jaku Rathor hai riba khulsing asida leiriba miyoi yamna khudong thiningai oire hai reng. Hiram asiga mari leinana Jiri bam gi MLA Asabuddin na phongdokhibagi matungina de Jiri Turel gi leirai nongju tha gi matamda akanba ichel na maram oiduna chenthaduna puraga Assam gi nakal lomda tension khiba asina Manipur gi lam yamna chauna mangjaba haibadu oigadore. Masida Manipur gi Chief Minister N Biren gi athuba midyang changduna Manipur gi lam mangdanaba thabak paikhat pinaba sumhak na phongdokhe. Paw asina hai haujik Jiri Turel gi leirai ningkhaiba se triangle bo saba mafam ne masigi mayai chabukta Turel gi ichel na namkhaiduna chentharaga Assam gi sarukta chension khiba ne mamangda su Jiri Turel gi torbanda Khundaba khusoi thup Muslim khulgi saruk kharasu Assam gi sarukta haujik Sesin duna laikhrabane haidiba Muslim sing ase Jiri bam gi voter list da yaure loinana Aadhar card na chingbasu India gi citizen ni haina mayek seng na lairibane maram aduna hiram asigi matang da su Manipur lenga ki midyang changpham thoe